ngaktra na khoisu layengba kuthakraba oiroi khanna yengsindraba kanaroi asa huntek piruraba samulamcha angawba se matau karam wa phawba kanna ngangba ngamsadaba mabu laknariba makhaisu sauko maya khidraba thire khai numit chupa atada khamleita jerabasu sawi kobada mahai khidraba matau karamna magi thuithoibina sarning thawase hojiki mabu henkhiba wahang asi kayade marukre pakhum thirui ngarang ngamloi pakhum amu phawba puthokluba ngasina pakhum tana thali khandokum sindokum khangde kari matawno asidi asukluba asuklaiba lairu haibaduni mayamgin angawba aigina khoidazaba lairiki chapter amagumnaba sarning thau haibase karigi nangbu thengnaruba makhadi makhana asing hui ngawraklabudi wibuthi huibuda wakali siamado macha angawba hui gumlaba sigi mapani huibuni ma khudakta school adu yawri karigino ataida wa pangang apan malaita ngangbu sarbasu ningthawa se mapada tadi wa do klikna ngangi wahi tara fana wa ngangu mayade kibu kiribra mapa sathi bose mabo kiba ka sukhangbai kudakta majabo warak sage mayamda pangit yele maja si asum amukhana tohonjar haizara mamai ngangna hanagum majabu sauna puduna chatki ningthawdi mapana phuzalakadra asum suspension chatuna lei jarakta school da yuksilambada natana karan tarami ozamakta khana bahuzili asigidamak mapana mabu hanana makut hojikna makuk namaga thudeki harakladi kirubani khazika adabu phubamakti phuraktre mayum lansin kibaga ngaksam paidna hekta gaide chingthei indana imungda pusanki bindya leiti matamduda magi kada khangin insali mache rosi tingak kina mapada yengduna lei adum tobino haiba ngamre sawan mapa sini thausadaba manba manaw angawba sigi mataw mangni ichan chani ningthaw sina karimu natai chadaba taksilami managa senaba ngamhoba nate konthoida inahoibungo kibada makki siam khudakta kadomdagino amukta buzadri aduk chawba waikhu sajaw machangi thongdo mapalumdagi sojawduna lonsili sodo makhuna chena paiduna chatki rojida sauni yengduna ase sibida base aigi wata dana kasidi mpan thukan bayam go hera mana su thawi usita bayam yengba tare dana macha pikpa siga singa duna gam thabang ya selaktabagi chatki siam roji nungaida manawgi kagi sojaw pansilamba thong manaktuda jangsin manakungduna thongda thing tumili manungda gitar hauna kingatuna isai saglei ningthawdo isaina ngasai salakpa pelaktre takpra damadam chawamle nangdi haiba isai duni roji nina hektai manawase isai pena sakchara sanu khali chin kiduna mamada thuna yumdala ukol tawki so londuna phajin bunsan thammang ngomkhrabatai ningthaw school da thangnab hapta adugi su mathangi hapta adusu lakhidre school do unwai mukchi nasunglangi isai ka saksaramani hai sunaw migi thamoi khangdaba thuithuibi hebi nangdi kya nungai khraboi ko nokano khi leijaba sai ya wari pangsa sani yo panglang ine kasturi ki hotel da school halakpa khuding pakora singju bora cha mamanabi singa chamine marakta wathi chabun yam nungai khredana amana laknei ningthawado patti khangi mayam pumnamakna adubo hana asukuibisi nupi ama phau hana yengu yada pangaw ngoksina jatuna madom panglei leizarapani handaktani mana nupi ga pamjarapa matawdune magundune mitpeni nupi macha singase asum nupa khara ngoksinaba nupa thokpa haini hairoi khangsinadaba nungsiba tingna fongna mayam mamangda aki khangda uthokpa ngamba matabu kalaknai
खरा मखैदी निंथौगी मतौ अदो कलउबना थोइथोइबिबु कलई मखोई थोइबु इनिंगी अदुबु लक्नरिबनी इतत तत्तना करी खली थोय मागी नुपीनी काइना कोइलाव लावरंबा सीनियर क्लास 12 की निंथौ हाइबदो अमुक स्कूल कारकलनी नंग गदाई जेंदोरी माला आदि अदु फत्तबनी कीबा मसक खंगदबनी ngausinabay hongnabi nangse phaduna pukrani a arapada thoi nangdi mangjaredana malaktrikanda atupamaga koina horasi nahan hairakpa class 10 gi nupa do adu eni abikro aikhoidi nangui janingi nupa mayamna lakna pham koida khoidana pham thoi nangse kari gun ahenba yawbano nahan facebook da so nupa ahal thabak chawna tawe haiba ma koidan thane school daga lai haiba tai थोई खुमदे मागे चापुम थोपा बोरा पकौड़ा चाहौना बलाकने चाबा खरा पाम्बई मसादो तबुक तबुक लावी मी क्या वांगदे ममाई पुंबुम तारदना येंगबदा अंगांग मचा पम्बदा नुंगाइगदबदो माले मसागी ओइना मयाम फना लक्नरिबसिंगदो वारदुना तुई नौना फावगलकपा कोरियन ड्रामा एकोई लिमिन होगी हायर्स की वारी सानी सिदी केसेट वाइगे अइना हाना हाइना कोइलांग लांगनबनी मिनिट खरा खक्तुदा अदुम चा थक्तुना नुंगाइना लेथोकचै थोइदी ngасina स्कूल हाफ हॉलिडे मॉरल एजुकेशन सेंटर इरोई सेमना सिनबा स्टेट लेवल साइंस कंपटीशन थाकिबु सिंगी मरक्ता मकोई स्कूल की सात्र सात्री खरा फर्स्ट सेकंड थर्ड ताबा यावी खरना कंसोलेशन प्राइज फंगलकपा यावी हैबगी हरावबा फोंदोक्तुना हाफ हॉलिडे तौरिबनी फोर्थ पीरियड दा थुपचले स्कूल लांगना खिबसिना जौ जौ क्लास 9 गी थोय पार्टी दो कंगला दा कोइरसी हाइदना मकी सेमनै कनागी अनकपा ममानबी अमगी युमदा संगुदु हुपचिन हेक्ता के खनखी मसम सेमनै खरना फुआउनबा यावी ड्रेस अरे अरेबा होंदोकनै अफंग अफंग सेचनै मकोई की स्कूल ड्रेस तुना बेग मनुंगदा थुपचनखी हपचनखी होरेन मयुम चंगलमदाइदा लांजदबिसा स्कूल सुटी थाबा मतमदा युमदा हंजिनदौनी अदुगा अमुक हंगदोकलगा खरा लापी सेल खाइना अराको ऑटोमा रिजर्व तो कंगला माइके पांगलकले गेट मयादा टिकेट पुलब ककपु चंखी मरी मरी लैसाबी मचा संगु चलबदी पाखंग मचा संगु मतुंगिने मधुना मथोय हापी वांगांगदा केबे हेली मिडियंगदा मरो हापे हेली थोइसु दुमंगाई इरांग तौदसा तौरी अदुम खरना मतुंगदा नाकंदा चसिलै नुपा मचा खरा सिंगदो लक्नबी मिंग कई कवी फोन नंबर पिरमु आइगे फेसबुक अकाउंट अदुनी होरेन मेसेज थारके कई लमदैनेबा कई चानिंगी मयाई थंबिदो आइगा खंगनजरगे अंगता सिंबिरो क्लास क्यानो कोई वाइसना मताइगी स्पेक उपी मसम तेंबिदो पामे अनि सुबी मिंगदु कइनो ओय अनि सुबीदुनी लोइबनाइदे मचिंदना सौसना हाय नुपी मचा सिंगदुना हाइनदे हे काय दे योंगनो मसक सिंगसिगा हो खोइदिने मी लेजरे तंजा चारिब्रा थोइगी थोंगालदा निंथौना थोइगी मकुतगी पोकोरा मुंदुना लौखिबा नुमित्ता निंथौगा लाकमिनखिबा ममानबदुसु यावरमने करोमदगिनो माधव नंगना थोय ममिंग डायरेक्ट कौसलाबदुददी येंगलुई मसक खंगी मकोई स्कूल की क्लास 12 की सीनियरनी निंथौ हाइबा चंदानदुगा तिनबदुनी उसिनदे तासिनदे थोय अदुबु यादे ममांगदा फलिपसिले असोंदम जसिबा थोय नंगनी हाइनदे दादा कइनो नंगनिंगा मोइदा लाउने नकोई पुलब आइसक्रीम लेबीगेनी आइसक्रीम लौबा थोलकपनी लुपा मंगा पीबीदुमा कोटना चाबदा यामना हौगनरक मतमनी थोइने याद्रबसो ममानबी थिबोंग लाउसिंग अदुना नमदना आइसक्रीम दुदमक चाथोगा लाक्सिसे चते चलो हाइदना चिंगबो इनबोय थोइबु चपतुना गेट रोमदा पुख्रे ममानबदुना मांग थाई गेट मयादा थोइ मरी लेरो आइसक्रीम असिदे योले मी अमगी अनीनी ले नत्रदिने अखोइ थोइसे मनुंगा पुसन खदमने अखोइदी अदुबु तालुक्तुदा निंथौगी ममानबदुना
आइस क्रीम लेबीबदी लायदना हुइसेल सांगना खोंखी मिकुप फादे सिग्नल अदुना मरम ओइ निंगथौ अदो कदोमदगिनो थोइगी मनाक्ता सलेप्सिन अफाउ साजिनखिबसिना अमुक तोइबा खोंग्राउ जीन्स अदो मतमगी चटनबी ओइना निंगलोमदा खजिक नांथा कोमली कोमली रेपिड परेंग लंगट्रिक लंगना मरी मरी फाजिली खुरु मपाददा टी शर्ट अचौबा अमुबा मचु अमा थोइगी खुदांग ताप फाइ खुनमसिना ओन ओनदना नमाइदुदा थुंजिलकनी नवागना थिलाइनुसिना स्कूल सुटी थारदी नयुमदा लुयाद्रो नुपा मयम लेबसिदा औ औबो पमसिलबोइन नंगायरने हा थोइ निंगथौगी मकुतो फ्रंगलौना कंथुई अदुबो कदाय नुपादो अकी खंबा नते हौना बिलोंचत उबा नते हेना चेना खुदांग अदो पाइसनखी ममानबी सिंग अदुसु नुंगाइरक्ट्री हौजिकदा खंगलई निंगथौ ममानबदुना ता तौदुना थोइसे पुथोरकपनी आइसक्रीम गा पुंचाइ चाइ निंगथौ ओनसिनना लाउरै कयेंले चोचो चोलोइना मागेगा ngasi chelani kayengino khunamsina chesilawra ha mai mai maile tande mande kibagi chaningda chatpa howi tanjadu da tawriba matawtuda manak nakpada leramba ahalaman khra changsilei ai inuwa nupa masa nangna lesabi machadu da tawrido karin nachalra ha adumna tawbinune onsininduna wahairakliba ahalduda laksali itu nang kedogege hai kaya usitrabino yengone mase adum nupi machadugi khudanga phadana masi kya phawriba adu batabide ningthauna thoigi khudangdo komli komli pai thoi saubana waiba ngamde oi kangla manungdadi matuga mawaga thungidribo punna changmina bayade changuridi kaine hene adugi dachona changlaktabani date si swaide zum tawrsi ha ke janiba selyam huralai aina akoi madagi nangi ke libyuge apambada nakuthilo nawani atai kadamtu nateis thoi wai da wawa maya mamangdu de kapthoragli sakta aduga marola manung sidabani ningthaudo wangang sangang naga thibani hera masidi warake da haiduna al kra jangsilai adom nupi angangda mayang mamangda tuhat pi bayade masi angang sida halu halu haiduna mayam umsilai Kangla get mamang aduda ningthaubu inthubiri makhong baktuna ahal lamagi mamaida hekta kauksanki ningthausu wahai adu hanri itu ni tu kushi nathau lebro mana kapisiri ice cream lebidena angang uzabai kapani ngasi chela nathau ro minai noi kari warige itu da wine zabani phangdramni na kalakro hanuwadi sibide basa wahai du galoina na mayam changduna ningthaudo adumak totkhre phubiri nupi macha se lakchabige tawi lamchet bebar machet amata yaude ahal maida makhongbangna kaujabage susai jugo chada ba mama mapa jutjaram loi kayam phani haige haidana mathingbu maril bupan kotuna thire ke chebi thoi hanaga yenglamba nati kangla manung romda kap kaptuna chensanki ningthaugi mamanaba lakmina baduna school da thoi hoi du koi bachakani kangla da chakki male haidana pau piduna ningthau mafam asida puduna lakibaduso nungaidre upai leite ningthau ado kannab hona jabani adubu sopana hankre kudakta ningthau ado mayum hoida pau pire mayam umsindana kangla mangda thamlumle machado tati phubiram khara phare haiduna ka dasu solun sinna thamlubadagi ka gi so hangbada ngairi he gyumdagi thokibaga kangla utra mangda mayumgi masagi izat sanman pumba yolamlibasini Syam Bindya upai leita makoina warak wat pagilan bana macha se warak pi bayam na phai mabu puzakrage hanjin makutlo na haisei bayam na yabi duna angawba asungna te jadaba na cha se nayuna phazalaga thamu hairi Syam amuksu pungchop chop macha warak pangam dubu gari da haptuna puri mayum yorabada macha bu phuge hairaktre Syam wayama phau hayu ngangu maya khidre Sozau puduna so machabu phazin gairaktre tumin lekre Bindya do nungsa thire mapuroi basi hypertension lei BP pokhairatuna mangjaba dar mamai de Syam yungi phamen da theliba laiwai khraba mama mapa gi photo de yinglami
Upai leita makhada ngek punta kaple. Angang machago. Hoi ma, ho baba, na chaware. Na suji hakta ai hingre. Ho baba, ai the lukshin biro. Malay zaurasan. Hoi ma, na chada luksin biro ba. Mapagi mataududa Rosie su hiki kapi. Manaw buwarawi. Karigi nangna asuk oktabano. Bindya mapurobigi matawubada thamoy kaire. Ichasina gyan tani hairaba. Aigi thawai sibu lakshin biyo. Manabu mimanabna hingni hairaba. Madugi mamaloina aigi thawai siga sinajage. Ai pamude haina. Yumgi lining thau leimarimbida hikna kaptuna khurumjay. Thadu hawkre. Baris matam suraduna mama mapaga loinana school kare. Counseling matikama ozana pi. Mama mapa yauna. Karigumba mamangi matawgum amukhana program thokalaba. Nasana yana school asidagi matam chupagi oina tantokpa haini yani. Baris ado gyan taba satra waikre. Classroom da changli. Ozana ko kotuna first bench da magi phambam moigadabani. Wasi nungthigini haina phamanki. Baris tumina lizi. Adubu thai labaso ningthau madi sibu sijakrabra. School da lakti pangangang ni haining mapumba. School hongkre kana naduna laikre. Mapana Burma gi boarding da thamkre. Tat kaide Burma. Bangalore da haibani. Nate kishu Assam dani. Dehradun dani. Thoidi tumin panglai lizi. Hapta mukto baris kaya de maramukle. Laiktaga thawai yokhat kibusina. Laigi macha gumkre. Ozana haiba khuding in. Teska marka yamna phangalakibasina amuktoiba. Class da hanguba parapumba chumna khumdorakani. Aikhoi gi satrani. Aikhoi ni semabu lemna mangadrado hainaribani mahi. Baris na maram kamuk silakpada mahi ningthaubu kaunaki. Matamdu chithi piba yamna chatnari. Class manum lona senior da junior da chithi lansinbi toina chane. Ozana phaba kayani. Dandi piba chopa ikai banang bana kayani. Kumai amani. Second break da luna dinabi mamanabina thoyi chithi ma purei. Mai yingsi hangdoi. Thoyi mana yingi. Aina nambu ningzar bukui. Madik jade hainadi khanbinu. Nangi nebu haradi ajobu mimu oibangam nabu sohonagi. Saitana saki. Nang naibada yagi. Kari khali. Makhada kari nuyam iri. Saitagi londa puda praman pranthai. Karamba film lila drama dagi galak thuraktuna hapsila ibano. Aroibada thari. Nangi da baris. Mayam walang lang. Baris na gyan takiba. Niyoy mito usapasaba. Wata padaba mayumakaini. Aduna nupi mayam na ngawnarapu matamni. Mana thoibu pamsilag. Yay haiko. Ngay ko. Hauzimakti thumali. Mamal khara kahansi. Mamu phaba lairaroi. Ngawsinaba phakrabani. Lairik tamakokni. Mapa adu officer ni. Mama adu college ki ozani. Aikhoi lakai daini. Mayumdu furani. Tho yade. Aigi ma yengu. Dabari sasi sanani. Asum tokshin kiba oparamani. Thoini iralaina haidui. Talida. Adu ngawsanarambadubo. Amu ngawsanaradi tanrane. Makhoi singase penjari. Ai kirabani. Matam kara yengsida bema. Nangi phanaba haibibani. Marai tawnu sana. Aigi ma yengu haibadu. Masagi wa ida ai simi mamanabi singaduna. Barista pau pidok pising. Thabak phan kibasina. Barisna selga watabani. Kasturi inigi hotel da nungti khudingi. Thoibu yahandaba yadabani. Maga koina hangadabani. Soyan bayadi. Wanum ligum. Makhoi mayamdo chabora pizai. Chaning muzahali. Nung nini duda kudol kaya lansilai. Thoidi hainadabana muktoiba. Thoidu ngasidi kudang paiduna chingsinbire. Mamanabi singi mamai yengbada namduna mamai punganga hainada phami. Ine kasturi pakora yamna pibiyu aduda hapiyu hairiba makai loinaide. Chaba thakpa hawi. Adubu thoidi kaibana baris ka magado thangana fana phamali. Baris na nokladuna mabu yengse. Exam gi larik yam pare thoi. Ipa patri. Pasi hayingde library da second break khuding da. Aina nangi khangdab loina takani. Yarni da.
ꯅꯍꯥꯟꯒꯤ ꯆꯤꯊꯤ ꯑꯅꯧꯕ ꯑꯃ ꯄꯤꯈꯤꯕꯗꯨꯕꯨ ꯑꯧ ꯈꯪꯉꯦ ꯅꯣꯏ ꯌꯨꯝꯁꯦ ꯑꯁꯣꯝꯂꯣꯝ ꯆꯠꯇꯧ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯆꯥꯁꯤꯜꯂꯨꯁꯦ ꯋꯥꯔꯝꯂꯅꯤ ꯁꯦꯡꯉꯦ ꯍꯦꯛꯇ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯕꯥꯔꯤꯁꯅ ꯕꯣꯔꯥ ꯑꯃ ꯃꯈꯨꯠꯇꯨꯅ ꯄꯥꯏ ꯊꯣꯏꯗ ꯏꯟꯁꯤꯟꯕꯤꯔꯛꯏ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯇꯩ ꯃꯌꯥꯝꯗꯣ ꯈꯨꯖꯤꯟ ꯁꯤꯛꯅꯩ ꯗꯗꯥ ꯕꯥꯔꯤꯁ ꯅꯪꯃꯨꯛ ꯃꯕꯨꯛ ꯐꯕꯁꯤ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯊꯣꯏꯗꯣ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯊꯣꯏ ꯏꯀꯥꯏꯁꯟꯅꯔꯅꯨ ꯌꯥꯅꯤꯡꯗꯕ ꯁꯥꯁꯤꯟꯅꯔꯅꯨꯀꯣ ꯑꯩꯈꯣꯏꯗꯅ ꯑꯃ ꯃꯌꯥꯝ ꯃꯃꯥꯡꯗꯅ ꯑꯃ ꯅꯪꯁꯤꯗꯤ ꯗꯥ ꯕꯥꯔꯤꯁ ꯊꯣꯏꯗꯣ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯈꯔ ꯊꯦꯝꯕꯤꯌꯨ ꯏꯅꯦ ꯀꯁꯇꯨꯔꯤ ꯃꯌꯥꯝꯒꯤ ꯏꯔꯥꯡꯗꯣ ꯈꯪꯗꯨꯅ ꯕꯣꯔꯥ ꯍꯥꯞꯆꯤꯜꯂꯤ ꯄꯀꯧꯔꯥ ꯍꯥꯞꯆꯤꯜꯂꯤ ꯁꯦꯜꯕꯨ ꯐꯅꯌꯥꯝ ꯇꯥꯔꯝꯂꯅꯤ इखंग खंगना इने न हरी मयाम लांगलम बच्चा लेपी हाय निंगथौ नंग ngasai de da kaidoriba ha laglaka hoi mai su haide nangbu kini yengi thoi mamai non khatte baris pisum sukna thoide yengi hotel ka chilwai da matom da phamduna lerami manakta na mapop kaitriba makune cherakpa khongol melai cherong ama thamli magi thoigini ngasai makai sida manangai jabasu magi thoibuni Masaidaki, Makia Chiktuna, Punamak Hanglibani, Magi Twigini, Toya Muktangi, Nintobo, Warong Mamaya Dunontaki, Barisu Sanadana, Ine, Koitoigi, Gobile Borado, Special Ina, Pagna Bagna Hobiroba, Madi Duyam Pamjabani, Amutain Bigese, Changangamaga, Baristani Nokliba, Ataidi, Jani Kauri, Jinki Gadabagi, Mapi Semne, Ningto, Kongumelaido, Suru. Makuna nay tatli, makada kongpana nesin, dry hadaram hagoli. Gam laklaga inige bora hopomdo, adomda mamirkoy otuni yeng. Marui nakupi inina soyduna laybadure. Keshuaida, nakupi soybidugi, makutagi, thang suri ajobodo tap lang munki. Mamay layto, thang dupai, baristam na jinsinki. Mayamdo aulang walawni. Asimadi kangkoba, oikrabusumi hatpa. Nasung langini apangbi